ꯑꯩꯈꯣꯏꯒꯤ ꯃꯥꯔꯃꯥ ꯍꯤꯡꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯕꯨꯠꯇ ꯕꯤꯍꯥꯔ ꯑꯅꯤꯈꯛ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯇ ꯌꯦꯡꯍꯟꯕꯅꯤ꯫ 어제 신이 박은 남. Dori perani, mau kasih yang andong butuh sih yang. Yongda Buddha Bihar. Semuanya kering juga. ꯑꯁꯤꯒꯤꯁꯤꯗ ꯃꯣꯏ ꯆꯥꯛ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯥꯛꯅꯕ ꯃꯌꯥꯝꯗ ꯆꯦꯡꯕꯅꯤ ꯑꯁꯨꯝ ꯃꯣꯏ ꯏꯁꯤꯡꯒꯅꯦ ꯆꯥꯛꯀ ꯄꯨꯅ ꯂꯥꯛꯏ ꯍꯥꯏꯕ ꯑꯩꯈꯣꯏ ꯐꯣꯜ ꯑꯣꯏꯕ ꯀꯩ ꯀꯔꯥꯛ ꯂꯥꯛꯑꯒꯅꯦ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯕꯨꯠꯊꯗ ꯀꯠꯄꯅꯤ ꯃꯣꯏꯅ ꯑꯁꯤꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯑꯅꯧꯕ ꯁꯥꯕ ꯑꯩꯈꯣꯏꯒꯤ ꯕꯨꯠꯇꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯔꯦ ꯋꯥꯂꯁꯪ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯅ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯄ ꯌꯦꯡꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯀꯩ ꯍꯥꯏꯔꯦ ꯆꯠꯅꯕꯒ ꯈꯔ ꯈꯦꯠꯅꯩ ꯍꯥꯏꯗꯤ ꯑꯁꯤꯁꯤꯗ ꯃꯣꯏꯒꯤ ꯂꯥꯏꯗ ꯏꯁꯤꯡ ꯑꯣꯏꯅ ꯀꯠꯂꯦ ꯍꯥꯏꯕ ꯑꯁꯤꯗꯒꯤ টেꯞꯇ লৌꯔগা ইসিং দাদা বাংলায় বলেন মানে পানিটা কেন দেওয়া হয় মানে পানিটা হচ্ছে পবিত্র একটা সিম্বল হিসেবে আর কি মনের শান্তি প্রশান্তির জন্য হচ্ছে এই পানিটা দেওয়া হয়। আচ্ছা আর হচ্ছে কি ওই যে ভাত হচ্ছে যেটা বললেন যে যত শেপটা সুন্দর হয় ভাতের হচ্ছে বিভিন্ন শেপ যেমন হচ্ছে একটু মানে খুব সুন্দর একটা চোঙা একটা শেপ করা হয় তারপর হচ্ছে একটু একটু গোল গোল একটা শেপের একটু করা হয় যে যত সুন্দর করে বানাতে পারবে তারটা হচ্ছে একটু মানে স্পেশাল হয় আর কি যেমন আমাদের পূজার মধ্যে হচ্ছে যেমন যে যত সুন্দর করে যে সাজায় না ওই রকম আর কি সামনে একটা জিনিস আর কি।
Usena Bihar ashigi akhoi hajik changi basina khwaidei akhoi kuiraba akhoi liraba akhoi wala shangni মানে ওদের তো রাখায়নি, হুম ওরা তো রাখাইতে রাখাই, কিন্তু আমাদেরটা আলাদা। এই জায়গাটা অনেক প্রশান্তি। ꯑꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯩ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯍꯩꯔꯨꯛ ꯀꯠꯄꯅꯤ ꯍꯥꯏꯕ ꯃꯁꯥ ꯃꯁꯥꯅ ꯀꯠꯂꯝꯕ ꯑꯁꯤ ꯆꯥꯛꯅꯤ ꯆꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯞ ꯇꯧꯔꯒ ꯄꯤꯕꯅꯤ ꯑꯁꯤ ꯃꯣꯏꯒꯤ ꯋꯥꯈꯜ ꯂꯩ ꯍꯥꯏꯕ ꯀꯅꯥꯅ ꯀꯌꯥꯝ ꯐꯖꯅ ꯀꯠꯄ ꯅꯝꯕ ꯑꯗꯨ ꯐꯖꯅ ꯀꯠꯄꯩ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯕꯨද්ධꯅ ꯃꯣꯏꯒꯤꯁꯦ ꯂꯧꯕꯤ ꯍꯥꯏꯅ ꯑꯁꯨꯃꯥꯏꯅ ꯃꯣꯏꯒꯤ ꯋꯥꯈꯜ ꯂꯩꯕꯅꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗꯒꯤ ꯃꯣꯏ ꯐꯖꯅ ꯁꯦꯞ ꯇꯧꯗꯅ ꯁꯤꯁꯦ ꯄꯤꯕꯅꯤ ꯑꯗꯨꯒ ꯑꯁꯤꯒꯤ ꯕꯨꯠꯊꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯈꯇꯪ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯈꯇꯪ ꯐꯩꯅ ꯂꯩꯕꯅꯤ ꯑꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯇꯪ ꯑꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯏꯁꯤꯡꯗ ꯂꯩꯕ ꯑꯁꯤꯅ ꯃꯣꯏꯒꯤ ꯄꯨꯈ꯭ꯔꯤꯅꯤ ꯄꯨꯈ꯭ꯔꯤꯁꯤꯗꯅ ꯑꯁꯤ ꯃꯣꯏ ꯅꯍꯥꯟꯃꯨꯛꯀꯤ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯁꯤꯡꯗ ꯊꯥꯗꯈꯤꯕꯅꯤ ꯑꯁꯤꯒꯤꯁꯤꯅ
ꯑꯩꯈꯣꯏ ꯉꯁꯤ ꯈꯥꯒ꯭ꯔꯥꯆꯣꯔꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯔꯃꯥ ꯍꯤꯡꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯕꯨꯠꯇꯣ ꯕꯤꯍꯥꯔ ꯑꯅꯤꯈꯛ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯇ ꯌꯦꯡꯍꯟꯕꯅꯤ ꯃꯌꯥꯝꯅ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯄꯥꯝꯖꯕꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯄꯥꯝꯖꯕꯤꯔꯗꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯣꯛꯁꯦ ꯂꯥꯏꯛ ꯁꯤꯌꯔ ꯑꯦꯟ ꯀꯣꯃꯦꯟ ꯇꯧꯕꯤꯌꯨ ꯁꯣ ꯑꯁꯤꯗ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯂꯣꯏꯁꯜꯂꯦ